Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amlogbirasi Thamoi Yaoramdre 38 suba tangka langla ama phangbada taringda yauriba langpumba ayet apan leitana chingthoktuna yongkhamda tingduna ningol singi sabanda nupa oiba singi sabanda leitingduna lei adubu langjin adu achumba oiraba maktada makhata na chathaba ngambani natlamdrabadi Punduna aroiba saruk uba phangbagi mahut mayai phawba yaudringai asawbana mang tharaktuna pumnamak foidattuna thanambasu tauroi haiba leite ngamba breden anina chingthoklamba haraidugi langla adudi achumba langjin oirambana aroiba langi saruk uba phanggadori lotsinbagi kanaba leiraktraba khudingmakki mafamda mangjaba ngakta oirakpa yaraba fibam asida lotsinbana ahenba chaina pinagadabagi mahut makhatana langlasing asibu chingthokpada mating panglagi khale lukhoisu khoibima priyana angang unagadaba tha amarom watlingai aiga loinana hospital da check chatpada doctor na karigumba khara haidai manina khangning na hanglai kari hariba Lainado, madumadi ay khangdre. Adubu doctor aduna cheksin waron kaya mahay haibadi ay khangi. Doctor unabaloiraga thorakpada ibima Priyana aingonda hai. Talukoy, ayse mapuna kuina hingo haina tamlamdrabani. Wafamasi kana amatada talukoy na haidokpiganu ko. Dada, aygi khoizi khada mitam liba angang asina taibang phaurakpaduna aygi punsigi mapok mahiyan bahaibada oizarage haina khanduna. Aina kana amatada wafamse phongdoktana lotsinduna thamlakabani ngasidi talukhoi daigi dada ai angang unaba numit aduda nakhoi mayambu thadoktuna chatlagadabani e karino ibi manang ngangi dubo aidi wakal ama taba ngamdre wakal taw talukhoi nachana ngasi haigidoriba wase wakal tadaba yadabani dada aigi puknungda Taibang manglan mangliba ichase leiriba pumnamakki mitafamni aduga aigi puroiba moina leiriba mahak natana aigi cha sibu taramna okpigadaba malem simba thungna tiraba suleiraroi mathau chinba aigi puroibana aigi chabu ngak semba ngamlakloi ichana taibang da lakbagi ninda tawduna hingoba punsida nachalna pamjadi aduga aigi pibuk nungsida aigi cha oiruro haina Taibang mapuna sinabiraba icha asibu manghanba ngambagi pangasu aingonda laikidre dada aina ichabu sinafam sinduna thanamlabani kakapoiregi orphan homda ichabu thambiyo haiduna aina hana haiduna thamkhrabani aduga operation gi kamanungdagi kakapoiregi orphan tamna ichabu puduna chatpiyo tadana karino ibi manang nangangiba mayamdubo mapa mai chawchawna leiribi ichadubu Kai kana leizadaba magum lotuna thamgadoribno bema ibi mana laibak thikrabasu madam Ningthoi leiribasidi adu pukchal pipi nattabani madam do khangi khangbadunabu aina ayatba piningdabani yomaduda aina leiba phangjaba ima sakpi iche magi mapanani haibasu ai khangi talukhoi magi oiraba mapotbu aina munduna yana hanba taibang kananabu mapurebe yanabada harawramgadagi daga aina leibada Ichigi thamoida karamba chaina phorongane haiba nupi ama oina poklubana ai khangi talukhoi makhata ba punsi lambida ai ichigi mafamda ayet papiningdi hayeng thamoi kainarakpada ichana tongana tabada ai yengba ngamjar talukhoina nachalmakni khanbiduna nachanna haijariba wafamase amukta yabiyo pema talukhoi inamaduna yabirabadi ichabu talukhoini chasakna Ima ipa haiba mingo adumadi phangan biduna nawakpiro hauzik leiriba mafam ase thadoktuna atopa makhoi senjau paiba singna thiba phangloidaba famada ichabu yakpiyo doctor ohenbiyo sahaizer lairik heibi ohenbiyo sahaizer adubu punsigi mahau makhal singna tanglabi nungsiba kayane yomduna hinglakpi icha amadi ohenbiro nachalna ikhut anilona duna ipungi mafam haizabase yabiyo Lukhoi upai leite mabung sakna machangi yathanga khibani tarai hekta tawkhiba natte leibakna sakhangnaraba imung amagi mani lotuna huralaga puduna lakhibani laibak phabana magi nupidu hospital aduda nurse oina thabak tawi thoram kaya asi kaidana ba haidana Priyana Thawoina hospital sida admit tawkhibani
Priyana operation theater dagi angang unaraba matung mit usinkraba taibang mikap thorakpada ngairiba macha adugi nungsiba masak phawba uba nangkidrabi aduna cheksina doctor amadi lukhoigi nupida sinarambana angang adubu numit nini humni hospital da admit tawduna thamnaba hairaga lona kana khanghandana puduna chelakhibani nong nini di lukhoina angang adubu poiregi mafamda sinaduna thanambani nungsibi thawai kainabagi maichak ama khanglingai mapung phana uba phangkidraba machanupi kainabagi maichakna makok thakta nantharakpa duda lukhoina tanja lauduna thabaktagi pothajarage haiduna pothakhibani matam aduda manisu lukhoina thabaktagi pothakhibagi maram thoina khanjiludre sinthadi mapana liriba wari adu taraga matung halli maniga linthoigadi sinthabu irana thalaba mit anina yenglai Sanjitsu machanbu nungsina yenglai lukhoi machanupigi manakta changsinduna makokta nungsina nanbiduna hairei mani mangda lepliba mahak ase nangbu hek pokpa babani baba ko ui chathobi nangi babagi maphamdagi aina nangbu setoktuna purakhibani Sinthadu mangaktu fatfat haiduna khumlai Babung ai babung na haiba loina injage ai lam henjararoge Babung na pamdaba thabak amata ai tawjararege adum na igonda phagi tawduna laknabigano Lukhoi mani don sinduna hairei Sahib karino ingang angna yengduna leibiridubo munna yengbiu icha ase kana manbage matam kuina mityengi wangmadagi mami samkra haiduna ichan priyabu kawrabro sahib yengbiu ichangi safamdagi karisu khetnaba leitabani munna muktang yengbiu Sinthadi mapagi pambomda khutum tasinduna thillaga kaptuna hairakle Kaina babung na hairi me hamdubo adumaina haiganu haibane aingonda adumaina hairaga laknaganu ai kanamta mandabane adumaina haiganu haibane Babungi thoibi ichadi ipagi mitki manine ipagi thawaidagi suhena nungsina nimit tha yengbagumna yengjariba ichana chakna lenba uraga Ipagi thamoina nungairamgani khanro ipana nangi ningba thunganba ngamdrabasu mangda lepliba nangi baba asinadi khudimak piba ngamgadoribani Pamde ai karimta pamde ai pumnama kainaba ngamgani pumnama kawbasu ai ngamgani nungsi haiduna hairiba mabasu ai kawba ngamgani punsi chupa ningsingdabasu ai ngamgani adubu tamochauga papungadi ai kawba ngamoye ai nakhoi nusiye nakhoi nungsibabu mohot sinba yaba amatta leiroye yaro ai ni yaro haribasini tamocho babung semta hayo mana hari singse haigano hayo tamocho se ai kanamta masa khangdi ai kanamta khangdi aisini tamocho nangai nungsidrabo babung se asumaina haigano hayo muta babungi thoibi adumna tawganuse asingba imai pa masa khangba haibasidi pokpagi mahi yale hainaribani Ichagi mafamda idi asingba ima baba masak takpa ngamdana tokladra haidana kayada pakhatlurabani Sintha mani don silai changsinduna mani gi thabakta makut ani changduna ilai tung oirapna leiba wangamna mani bu ngaglai makut kundo bithinduna kaptuna nganglai Yari chalo nakhoi mafam sida kaido palakpano kanagi pa kanagi ma ima ibabu masing mayam ama leibi abro Nakhoi gi leirabasu ai gi dema khaktane ai nakhoi masak amata khangde ingna leijariba ipa hi chagi punsida ai etpi gi khalakano chatkro chalo natat haiba nakhoi gumbagi mafam nate mafam ase oida bangangtuna ai khoida awaba piranu chatkro chalo Masi haiduna amuksu inge haiduna tawbadu lukhoina changsilaktuna sinthabu pharai aduga mamaida khupakna thaduna khon kana chairai Nangonda ina haidana aise nangi na pana te haidana karigino atu kemna wakhal yaudriba nangi na pani haidana mangda leiriba se nang mapupo ibana pada atu gumba wangang kanana nangonda tambi khungang da leiba lairik haitaba soinai ba ini yoglai haibagi nangi apokpagi mamangda nang leibu ikaiba piribro Babung atumaina haigano ai babungi machadi atai kanamtagi macha hoibi yaruye Natti aina nate haidana Aigi jadi amakhaktani chalo nangi asengmana yumda mafam asidi nangi matam kharagi lamdan phamni
ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯂꯨꯈꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤꯅ ꯈꯥꯝꯕ ꯌꯥꯗ ꯊꯃꯣꯏ ꯀꯟꯕ ꯑꯃꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯃꯆꯥꯕꯨ ꯊꯛ ꯊꯛ ꯅꯤꯛꯂꯕ ꯃꯈꯨꯠ ꯑꯅꯤꯅ ꯏꯜꯂꯛꯏ ꯁꯤꯟꯊꯥꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯑꯩ ꯆꯠꯂꯣꯏꯌꯦ ꯑꯩ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯩꯒꯦ ꯑꯩ ꯆꯠꯅꯤꯡꯗꯤꯌꯦ ꯄꯥꯕꯨꯡ ꯑꯩ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯩꯒꯦ ꯑꯩ ꯆꯠꯅꯤꯡꯗꯤꯌꯦ ꯇꯥꯃꯣꯆꯧ ꯄꯥꯕꯨꯡꯁꯦ ꯈꯥꯝꯃꯨ ꯑꯩ ꯆꯠꯅꯤꯡꯗꯤꯌꯦ ꯑꯩ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯣ ꯍꯥꯏꯌꯨ ꯇꯥꯃꯣꯆꯧ ꯇꯥꯃꯣꯆꯧ ꯄꯥꯕꯨꯡꯁꯦ ꯈꯥꯝꯃꯣ ꯁꯟꯖꯤꯠꯅ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯆꯟꯇꯣꯝꯕꯤ ꯏꯕꯨꯡꯅ ꯏꯆꯟꯕꯨ ꯈꯥꯝꯕ ꯉꯝꯂꯣꯏꯗꯧꯔꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯣꯛꯅꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯃꯇꯝ ꯈꯔ ꯅꯕꯨꯡꯈꯣꯏꯒ ꯂꯩꯕꯗ ꯅꯤꯡꯕ ꯊꯨꯡꯈꯤꯗ꯭ꯔꯕꯁꯨ ꯅꯕꯨꯡꯈꯣꯏꯕꯨ ꯋꯥꯔꯧꯕ ꯇꯧꯒꯅꯨꯀꯣ ꯁꯤꯟꯊꯥꯗꯤ ꯃꯕꯨꯡꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯇꯥꯃꯣꯆꯧ ꯑꯩ ꯇꯥꯃꯣꯆꯧꯒꯤ ꯅꯥꯛꯇ ꯂꯩꯅꯤꯌꯦ ꯑꯩ ꯆꯠꯂꯨꯌꯦ ꯇꯥꯃꯣꯆꯧ ꯑꯩ ꯀꯗꯥꯏꯗꯁꯨ ꯆꯠꯂꯨꯌꯦ ꯑꯩꯒꯤ ꯌꯨꯝꯗꯤ ꯃꯐꯝꯁꯤꯅꯦ ꯄꯣꯛꯅꯐꯝꯁꯨꯅꯦ ꯃꯐꯝꯁꯤ ꯅꯠꯇꯕ ꯑꯩꯒꯤ ꯑꯇꯣꯞꯄ ꯌꯨꯝ ꯂꯩꯇꯤꯌꯦ ꯂꯨꯈꯣꯏꯅ ꯂꯦꯞꯂꯤꯕꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟ ꯍꯧꯅ ꯍꯥꯏꯔꯛꯏ ꯄꯨꯈ꯭ꯔꯣ ꯄꯨꯈ꯭ꯔꯣ ꯅꯈꯣꯏꯒꯤ ꯅꯔꯜꯁꯦ ꯄꯨꯈ꯭ꯔꯣ ꯂꯦꯟꯅꯗꯨꯅ ꯏꯃꯥꯡꯁꯤꯗ ꯊꯝꯃꯅꯨꯋꯣ ꯄꯨꯈ꯭ꯔꯣ ꯑꯩꯒꯤ ꯃꯥꯡꯗꯒꯤ ꯄꯨꯈ꯭ꯔꯣ ꯄꯥꯕꯨꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯄꯥꯕꯨꯡ ꯑꯩꯗꯤ ꯄꯥꯕꯨꯡꯈꯣꯏ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯆꯠꯈ꯭ꯔꯣ ꯂꯩꯕꯤꯔꯅꯨ ꯏꯅꯥꯛꯁꯤꯗ ꯎꯅꯤꯡꯗ꯭ꯔꯦ ꯅꯈꯣꯏ ꯑꯃꯠꯇ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯁꯥꯟꯇꯤ ꯑꯃꯨꯛꯇꯪ ꯐꯪꯍꯜꯂꯨ ꯁꯤꯒꯗꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕ ꯑꯩꯕꯨ ꯅꯈꯣꯏꯅ ꯑꯃꯨꯛ ꯑꯣꯠꯂꯅꯨ ꯑꯩꯕꯨ ꯏꯪꯅ ꯑꯃꯨꯛꯇꯪ ꯍꯤꯡꯍꯜꯂꯨ ꯁꯥꯍꯦꯕ ꯏꯆꯥꯁꯦ ꯄꯨꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯁꯥꯍꯦꯕꯅ ꯄꯨꯕꯤꯈꯤꯕꯗ ꯃꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨ ꯏꯆꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯌꯦꯛꯅꯕ ꯅꯠꯇꯦ ꯌꯦꯛꯅꯕꯅꯤ ꯈꯟꯕꯤꯒꯅꯨ ꯀꯅꯥꯅꯁꯨ ꯂꯥꯟꯈꯤꯗꯕꯅꯤ ꯂꯨꯈꯣꯏꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯅꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯤꯟꯊꯥ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯕꯗꯤ ꯉꯝꯗ ꯄꯤꯛꯁꯤꯟꯅ ꯀꯧꯔꯛꯏ ꯊꯃꯣꯏꯒꯤ ꯆꯩꯅꯥ ꯄꯨꯝꯕ ꯐꯨꯒꯠꯇꯨꯅ ꯄꯥꯕꯨꯡ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯊꯥꯡꯉꯝꯕ ꯃꯈꯣꯡꯗꯨ ꯂꯀꯛ ꯇꯧꯏ ꯂꯨꯈꯣꯏ ꯃꯤꯀꯨꯞ ꯈꯔ ꯂꯦꯞꯂꯝꯃꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯄꯥꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯁꯤꯟꯊꯥ ꯃꯈꯨꯠꯅ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯅꯤꯒ ꯂꯣꯏꯅꯅ ꯋꯥꯉꯝꯁꯨ ꯁꯤꯟꯊꯥꯕꯨ ꯇꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯆꯥꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯒ ꯂꯦꯞꯂꯝꯕ ꯑꯗꯨ ꯂꯦꯞꯄ ꯉꯝꯂꯛꯇꯗꯨꯅ ꯂꯨꯈꯣꯏ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯐꯝꯊꯔꯛꯏ ꯁꯟꯖꯤꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯀꯣꯟꯈꯠꯄꯤꯔꯛꯏ ꯂꯨꯈꯣꯏꯅ ꯀꯞꯇꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯏ ꯄꯥꯒꯤ ꯊꯣꯏꯕꯤ ꯏꯆꯥ ꯊꯣꯏꯕꯤ ꯄꯥꯕꯨꯡ ꯂꯥꯜꯂꯦ ꯏꯆꯥꯒꯤ ꯃꯐꯝꯗ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩꯁꯤꯡ ꯍꯥꯏꯈꯤꯕ ꯏꯄꯥ ꯂꯥꯜꯂꯦ ꯅꯧꯖꯔꯤꯕ ꯏꯆꯥꯒꯤ ꯈꯖꯥꯏꯗ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯊꯥꯈꯤꯕ ꯏꯄꯥꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯏꯈꯨꯠꯁꯦ ꯄꯨꯟꯁꯤꯁꯤꯃꯒꯤ ꯅꯤꯡꯉꯝꯗꯕ ꯀꯣꯛꯂꯔꯣꯏꯌꯦ ꯆꯥꯊꯣꯏꯕꯤ ꯄꯥꯕꯨꯡ ꯂꯥꯜꯂꯦ ꯆꯥꯒꯤ ꯃꯐꯝꯗ ꯋꯥꯉꯝꯅ ꯆꯪꯂꯛꯇꯨꯅ ꯂꯤꯟꯊꯣꯏꯒꯤ ꯅꯥꯛꯇ ꯂꯦꯞꯂꯩ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯤꯠꯇꯒꯤ ꯇꯥꯔꯛꯄ ꯄꯤ ꯐꯥꯎꯕ ꯇꯩꯊꯣꯛꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯂꯦꯞꯂꯤꯕ ꯂꯤꯟꯊꯣꯏꯗ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜ ꯇꯞꯂꯞ ꯃꯦꯗꯥꯝ ꯁꯔꯅ ꯊꯣꯔꯛꯅꯕ ꯍꯥꯏꯔꯦ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯉꯥꯏꯈꯣ ꯍꯥꯏꯕꯒꯨꯝ ꯍꯥꯏꯔꯛꯏ ꯆꯩꯁꯨꯗꯨ ꯁꯨꯗꯨꯅ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯛꯏ ꯗꯥꯗꯥ ꯂꯨꯈꯣꯏꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯥ ꯇꯥꯕꯤꯔꯒꯅꯨ ꯃꯦꯗꯥꯝ ꯌꯧꯕꯤꯔꯣ ꯊꯥꯒꯠ ꯋꯥꯍꯩꯁꯨ ꯍꯥꯏꯕꯤꯔꯅꯨ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯊꯧꯖꯥꯜ ꯄꯥꯝꯖꯗ꯭ꯔꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯀꯌꯥꯅ ꯌꯣꯝꯂꯕ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯃꯗꯤ ꯃꯄꯥꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯊꯝꯕꯤꯔꯝꯃꯨ ꯄꯨꯕꯤꯈ꯭ꯔꯅꯨ ꯃꯁꯤꯃꯗꯤ ꯏꯆꯥꯒꯤ ꯃꯩꯆꯥꯛ ꯅꯨꯡꯁꯤꯕꯁꯤꯒ ꯂꯣꯏꯅꯅ ꯈꯥꯡꯖꯍꯧꯔꯒꯦ ꯋꯥ ꯉꯥꯡꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯗꯕ ꯑꯗꯨꯅ ꯂꯤꯟꯊꯣꯏ ꯋꯥꯉꯝꯒ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕꯒ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯈꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯂꯨꯈꯣꯏ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯍꯪꯖꯕꯒꯨꯝꯅ ꯃꯆꯥꯗ ꯍꯪꯉꯤ ꯅꯆꯟꯗꯨꯕꯨ ꯆꯠꯈ꯭ꯔꯕ ꯍꯥꯏꯕꯗꯨꯔꯥ ꯆꯠꯂꯝꯂꯗ꯭ꯔ ꯃꯥꯕꯨ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯑꯗꯨꯃꯛ ꯄꯥꯕꯨꯡ ꯄꯥꯒꯤ ꯑꯆꯧꯕ ꯏꯆꯥꯅ ꯅꯆꯟꯕꯨ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯄꯥ ꯈꯪꯉꯤꯅꯦꯍꯦ ꯃꯐꯝꯁꯤꯗ ꯃꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯌꯥꯔꯣꯏꯗꯕꯅ ꯏꯄꯥꯅ ꯅꯆꯟꯕꯨ ꯑꯁꯦꯡꯕ ꯃꯄꯨꯗ ꯁꯤꯟꯅꯈꯤꯕꯅꯤ ꯀꯨꯏꯅ ꯊꯤꯡꯕ ꯉꯝꯂꯣꯏꯗꯕ ꯅꯆꯟꯒꯤ ꯑꯄꯥꯝꯕꯗꯣ ꯃꯅꯤꯡ ꯇꯝꯍꯟꯈꯤꯕꯅꯤ ꯄꯥꯕꯨꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯔꯛꯇꯕ ꯑꯣꯏꯕꯅ ꯏꯄꯥꯅ ꯄꯥꯝꯃꯨ ꯄꯣꯛꯇꯕ ꯃꯄꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯂꯤꯈꯤꯕꯅꯦ
Pau tare Bradensu Sinthana hauzik manigi manakta leire haibasu ma tare. Sanadu manigi macha oiramdre haibasimasu mayek singli. Lei masu manguraba magi marupki nuksiba machana amuk thorakpa sida asaba pumba tungoinakre. Mayam sida Braden na ngambada pau faunanaba kanna honabani adubu pau faunabadi adumak ngamkhidre. Mafam kadaida leiribano haiba chapchaba ngasisu adumak khangkhidre. Sanasu wafam singasi tarabada puba thangba ngamdana potlum ama kokthakta thangatlamba adu lokthakibagum iyang yangli. Thokiba thawdoktuna maram oiraga hanagumna tawbadi tawkhidre. Pau asi tabamaktada masu ngambabu pau phaunanaba honakibani adubu phangkhidre adumak. Tasingna lotki khana lotkraba mali kana khangan uhalarugi khanduna puduna chatkiba potlum aduna lumba henmankibana tuminna leikibani haibasu haimanba thokloi. Maraksida yamna luriba wafamdi Sinthadu karigumba amata chawthaw haiba yadre phamungda hiptuna dumak leikre wa langsu amata ngangkhidre numit marini mangani adumna leirakpa aduda naraktuna drip yali sakfam ona naraklaba adudadi mani machabu adumna yengduna leiba ngamlaktre kari wahai hairaga machabu themgani khanbana magi mathau oirakle. Mani Sinthagi kada changlai makutta plate ama pairaduna plate tuda chak khara champut khara siyawi phamung machi duda tapna famtharai makutna pairakliba plate tu tabala duda thamlaga nakanda cheptuna tumliba Sintha mi lae haiba khanglibani adubu hanne yenglakte. Mani na tapli tapli wangang lai sauning lomgani waro lomgani khange aisu waro fam suthokpani sauning fam suthokpani matam asuk sangbasina hanne yenglaktraga mapung marei faraba matam asida mapani haiduna namangda leplabani masida sauridubagi maram leite aisu khangi saufam thokpani mi ama hekta oirabasu soidan saugani adubu ai nangbu saugano haiduna haibadi hairoi adubu marul thoktana saubadudi saugano baba tawphum khangdi karino nangna pambado aingonda hayu ai tawge nangna khalamgani matam kuina khongallirakti haina adubu pabungna nangi khongulliba lekhibadi leitabani atopa amada ichani khanduna aina leiruri aigi seranaba wakhalduna nabungsu aibu thadoktuna chatkre mafam khangidre mawa mapa amata takhidre masu thogai buba haitaba mapa aibu waraukre. Ngangna tarakliba mapidu taithoi Sintha leithorakti makolamata sthorakti manina plate paiduna amuk wadu makha taraduna hairai. Nangna pendaba sauningba waroba khudingmak aingonda taino mara leijadraba chak asidadi tainaganu nungaina leijaruba ichagi punsibu aina amuk ayetpa piduna awaba oihali madugidamak aibu ichana amukta ngakpiyu. Handaksu karigumba amata khumlakte machisu lengde manisu kari haigadabano haifam khangdabana plate tu hanagumna table aduda thanamlaga thokre. Thonglon silambagi makholdu tabaga Sintha mamai leithorai nakanda leiriba chaktuda amuksu yenglai haujikta thokriba thong adomda amuk yenglai siling mathakta amuk yengduna thamoida mathanta sonjai. Nakhoigi nungsiba pinaba honabada aigi nungsibana mafam khangdana pungchai chekhaiba nakhoigi nungsiba utnaba honabada aigina namsinduna thambiba tanja ama phawba pidana aibu magini haiduna inthoknaba honaba ipa saba mangonda aina karamba ipani haigani aigi ipadi aibu nungsibana yomduna yokpirakpa mahak aduni mahakna yombirakpa nungsiba aduna aina mafam sida hiplibani. Tamocho aibu lawba lao ai mafam sida lainingdi pabung aibu lawba lao ai pabung ga natrabadi ai chak charuye karimta charuye ai pabung gi nakta lainingi aibu lawba lao pabung nachabu nathadagi inthokpiganu pabung gi nakta nachabu thambiyo. Tamocho ai tamocho bu uningi aibu lawba lao tamocho ai makhoigi ka choba sida lainingdi. Wakhalda khana mamitu tapna ushilakpada panduna leiramba pisingna chenthakiba adu awaba pumbadagi awaba pumba puduna chenthakibani ubina balaitabana madom kangduna adumak mangkibani.